ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯂꯤꯟꯗꯥ ꯌꯦꯡꯈꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯁꯅꯥꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ, "ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯥꯛꯂꯤꯌꯦ." ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, "ꯀꯔꯤꯅꯣꯅꯦꯍꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯣ? ꯑꯗꯨꯕꯨꯗꯤ ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯅꯤ ꯊꯥꯖꯗꯦ." ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯁꯅꯥꯁꯨ ꯃꯥꯡꯒꯣꯟꯗ ꯃꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯅꯥ? ꯀꯩ ꯇꯥꯛꯄꯤꯒꯗꯕ?" ꯊꯣꯏꯅꯨꯅ ꯄꯨꯛꯅꯤꯡꯗ, "ꯍꯧꯗꯤ ꯍꯧꯒꯠꯂꯝꯂꯦꯗꯅ, ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨꯝꯁꯤꯕꯨ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯕꯤ, ꯅꯨꯄꯥ ꯐꯥꯕ ꯍꯩꯕꯤ ꯍꯦꯟꯖꯥꯊꯣꯏꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ?" ꯃꯌꯨꯝ ꯑꯗꯨ ꯈꯪꯗꯨꯅ ꯆꯪꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯪꯂꯤꯕꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ, "ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯏꯆꯦ? ꯑꯗꯨꯛ ꯃꯇꯤꯛ ꯆꯥꯅꯗꯤ ꯎꯏ ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯗ ꯀꯔꯤ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯟꯅꯗꯣ ꯁꯤꯖꯤꯟꯅꯔꯤꯕꯅꯣ?" "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯣꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯗꯣ ꯃꯍꯩ ꯇꯧꯗꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯒꯅꯦ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ." ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯈꯪꯈ꯭ꯔꯦ ꯁꯅꯥꯁꯨ ꯃꯆꯥꯒ ꯈꯪꯅꯕ ꯅꯨꯄꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯈꯜꯂꯤ꯫ "ꯏꯆꯦ, ꯐꯖꯅ ꯉꯥꯡꯅꯁꯤ. ꯑꯉꯥꯡ ꯃꯁꯦꯟ ꯃꯁꯥ ꯃꯁꯥ ꯌꯥꯟꯅꯗꯨꯅ ꯂꯣꯏꯅꯖꯕꯅꯤ. ꯃꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯍꯩ ꯇꯧꯗꯨꯅ ꯐꯥꯕꯅꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ." "ꯍꯣ, ꯐꯥꯏꯌꯦꯕꯨ ꯐꯥꯏ ꯍꯥꯏꯕꯅꯤ. ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯕꯨꯅꯦ ꯌꯥꯝ ꯅꯤꯡꯖꯔꯝꯈ꯭ꯔꯕꯅꯤ. ꯀꯔꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃꯈꯛ ꯂꯣꯏꯅꯔꯨꯗꯅ ꯏꯆꯥꯗꯣ ꯃꯥꯡꯂꯦꯗꯅ ꯍꯧꯖꯤꯛꯇꯤ." ꯁꯅꯥꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯇꯞꯊꯔꯒ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯂꯛꯇꯗꯨꯅ ꯈꯤꯇꯪ ꯁꯥꯎꯅ, "ꯏꯆꯦ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯅꯨ, ꯂꯦꯞꯄꯤꯔꯣ. ꯑꯩꯅ ꯏꯆꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯏꯆꯦꯒꯤ ꯏꯆꯥꯅ ꯍꯧꯗꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯧꯒꯗꯕ ꯅꯠꯇꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯃꯤꯅꯦ. ꯑꯩꯈꯣꯏꯅ ꯈꯔ ꯁꯦꯜ ꯄꯥꯏꯕꯁꯤꯗ ꯅꯝꯗꯨꯅ ꯏꯆꯥꯁꯤꯗ ꯂꯩꯁꯤꯜꯂꯒ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯗꯣ ꯊꯣꯏꯅꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯊꯤꯛꯅꯦ ꯅꯈꯣꯏꯅ ꯊꯥꯂꯝꯒꯦ ꯈꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ. ꯅꯣꯏꯒꯨꯝꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯏꯃꯨꯡꯒ ꯁꯪꯒꯣꯏꯅꯤꯡꯗꯤꯌꯦ. ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅꯅꯦ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯊꯤꯗꯨꯅ ꯊꯝꯂꯕꯅꯦ, ꯑꯗꯨꯁꯨ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯒ." ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ, "ꯁꯦ, ꯃꯁꯤꯒꯤ ꯁꯦꯜ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯃꯁꯤꯅꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯃꯃꯜꯅꯤ. ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯗꯅꯕꯅꯤ." ꯁꯅꯥꯗꯨ ꯊꯣꯏꯅꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯏꯆꯦꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯈꯪꯖꯔꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯂꯥꯏ ꯐꯗꯕꯤ ꯅꯠꯇꯦ, ꯑꯁꯤꯠꯄ ꯃꯃꯜ ꯈꯔꯗ ꯌꯣꯟꯕ ꯄꯣꯠ ꯅꯠꯇꯦ. ꯏꯆꯦꯅ ꯏꯆꯥꯕꯨ ꯄꯥꯝꯗꯕꯒꯨꯝ ꯑꯩꯅꯁꯨꯅꯦ ꯏꯆꯥꯕꯨ ꯏꯆꯦꯒꯤ ꯌꯨꯝꯗ ꯊꯥꯖꯅꯤꯡꯗꯦ. ꯀꯅꯥꯅ ꯈꯪꯕ ꯏꯆꯥꯁꯤꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯕꯗꯤ? ꯑꯗꯨꯅ ꯏꯆꯦꯁꯨꯅꯦ ꯏꯆꯥꯗꯣ ꯐꯥꯖꯤꯟꯕꯤꯌꯨ. ꯑꯩꯁꯨ ꯏꯆꯥꯕꯨ ꯋꯥꯔꯛꯆꯒꯦ. ꯌꯥꯔꯦ, ꯂꯦꯡꯕꯤꯔꯣ. ꯏꯆꯦ ꯁꯨꯝ ꯂꯩꯕꯁꯦ ꯊꯕꯛ ꯆꯤꯠꯂꯤ." "ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯆꯠꯀꯅꯤꯌꯦ. ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯅ ꯂꯝꯍꯦꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯌꯦꯜꯂꯛꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯂꯧꯕꯤꯒꯗꯕꯅꯤ ꯈꯪꯉꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯅ ꯃꯊꯟꯇ ꯁꯣꯟꯖꯍꯧꯏ, "ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ. ꯃꯄꯥꯁꯨ ꯅꯧꯅ ꯀꯥꯏꯅꯍꯟꯕꯤꯔꯦ. ꯃꯄꯥꯕꯨꯡꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ." ꯁꯅꯥꯅ ꯃꯪꯗꯨꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯕꯗꯨꯗ ꯍꯦꯟꯖꯥꯅ, "ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ?" ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯅ, "ꯅꯪꯁꯨ ꯍꯜꯂꯛꯂꯕ꯭ꯔꯥ? ꯅꯃꯥꯕꯣꯛꯅ ꯐꯅꯦꯛꯇꯨꯕꯨ ꯂꯧꯕꯤꯍꯧꯔꯕ꯭ꯔꯣ?" ꯍꯦꯟꯖꯥ ꯃꯃꯥꯗ ꯍꯔꯥꯎ ꯍꯔꯥꯎꯅ, "ꯏꯃꯥ, ꯏꯃꯥꯕꯣꯛꯅ ꯐꯅꯦꯛꯇꯣ ꯂꯣꯏ ꯂꯧꯍꯧꯔꯤ. ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯇꯣ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯩ ꯍꯥꯏꯌꯦ. ꯑꯗꯨꯅ ꯂꯣꯏꯅ ꯌꯣꯟꯕꯗ ꯀꯩꯁꯨ ꯋꯥꯗꯦ ꯍꯥꯏꯌꯦ. ꯈꯔꯒ ꯁꯥꯔꯒ ꯄꯤꯔꯛꯑꯣꯅ ꯁ꯭ꯋꯥꯏꯔꯦ." "ꯑꯣ, ꯐꯔꯦ, ꯌꯣꯟꯕꯝꯕꯨ ꯂꯩꯔꯕꯗꯤ." ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ, "ꯀꯦꯗꯅ ꯂꯥꯡꯗꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯄꯨꯝꯕ ꯏꯆꯥꯅ ꯄꯨꯗꯨꯅ ꯂꯩꯔꯦ. ꯅꯄꯥꯗꯨꯗ ꯂꯩꯖꯔꯝꯂꯕꯗꯤ ꯈꯔꯇꯁꯨ ꯁꯥꯐꯔꯝꯒꯗꯕꯅꯤ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯂꯅꯤ. ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦꯕ. ꯁꯨꯃꯥꯏ ꯍꯤꯡꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯏꯃꯥ ꯑꯩꯗꯤ." "ꯏꯃꯥꯁꯦ ꯏꯆꯥꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ." "ꯀꯩ ꯋꯥꯅꯣ ꯏꯃꯥ?" "ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦꯗ.
ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯖꯔꯨꯔꯣ ꯆꯥꯛ ꯆꯥꯕꯗ ꯏꯃꯥ ꯍꯥꯏꯔꯒꯦ ꯍꯦꯟꯖꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯍꯦꯟꯖꯥꯅ ꯉꯁꯥꯏ ꯃꯃꯥꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯏꯃꯥ ꯉꯁꯥꯏ ꯋꯥ ꯑꯃ ꯍꯥꯏꯅꯦ ꯍꯥꯏꯗꯥꯏꯅꯦ ꯁꯅꯥ ꯋꯥꯈꯜꯗ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯥꯅꯩ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯋꯥ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯕꯦꯝꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯪꯅꯕ ꯍꯦꯟꯖꯥ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯁ ꯏꯃꯥ ꯇꯥꯅꯤꯡꯗꯦꯕ ꯑꯁꯤꯕꯨ ꯃꯆꯥꯗ ꯍꯪꯅꯦꯅ ꯍꯪꯉꯤ ꯍꯩꯃꯥ ꯏꯃꯥꯅ ꯍꯪꯂꯤꯕꯁꯤ ꯈꯨꯝꯃꯨꯅꯦ ꯀꯔꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯂꯒ ꯂꯣꯏꯅꯒꯗꯕꯅꯤ ꯏꯃꯥꯒꯤꯗꯤꯅꯦ ꯏꯆꯥꯅ ꯊꯟꯇꯅꯤ ꯁꯣꯏ ꯉꯥꯝꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯇꯥꯟꯅꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯁꯣꯏꯔꯛꯂꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯦꯕ ꯏꯕꯨꯡꯗꯣ ꯌꯥꯝ ꯐꯩꯌꯦ ꯃꯥꯅ ꯑꯩꯕꯨꯁꯨ ꯈꯟꯖꯔꯛꯄꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯐꯅ ꯀꯨꯏꯅꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯊꯣꯛꯂꯨꯔꯤ ꯑꯗꯣ ꯏꯃꯥꯅ ꯉꯍꯥꯟꯈꯩ ꯍꯪꯗ꯭ꯔꯒ ꯉꯁꯤ ꯈꯪꯉꯪ ꯍꯪꯂꯛꯂꯤꯁꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯏꯆꯥꯕꯨ ꯊꯥꯖꯅꯤꯡꯗꯦꯅꯦ ꯍꯦꯟꯖꯥꯗꯨ ꯆꯥꯛ ꯍꯣꯛꯀꯦ ꯍꯥꯏꯅ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥꯗꯨ ꯎꯝꯁꯤꯟꯗꯨꯅ ꯃꯃꯥꯗ ꯉꯥꯏꯍꯥꯛ ꯉꯛꯅ ꯌꯦꯡꯂꯒ ꯏꯃꯥ ꯏꯕꯨꯡꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ ꯑꯩꯅ ꯏꯕꯨꯡꯒ ꯈꯪꯅꯕꯗ ꯀꯔꯤꯒꯤ ꯏꯃꯥꯅ ꯄꯥꯝꯗꯕꯅꯣ ꯏꯃꯥꯁꯨ ꯈꯪꯉꯦ ꯅꯨꯄꯥ ꯃꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯉꯁꯥꯏ ꯊꯣꯏꯅꯨ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯅ ꯂꯝ ꯍꯦꯟꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯅꯪ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯂꯣꯏ ꯍꯥꯏꯅꯔꯤꯕꯅꯤ ꯌꯨꯝ ꯊꯪꯅꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯃꯥꯗꯨꯅ ꯏꯆꯥꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯕ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯑꯗꯨꯝ ꯊꯤꯈꯤꯅꯤ ꯑꯗꯨꯒ ꯅꯪꯇꯅ ꯋꯥꯍꯧꯒꯅꯤꯀꯣ ꯍꯦꯟꯖꯥꯗꯤ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯉꯛꯄ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯆꯥꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯤꯕꯗꯤ ꯂꯨꯆꯤꯡꯅ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅꯔꯒ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯃꯆꯥꯒꯤ ꯃꯇꯧꯁꯨ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯀꯗꯧꯔꯤꯒꯦ ꯅꯨꯄꯥꯕꯨ ꯃꯊꯟꯇꯔꯣ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯒꯦ ꯈꯟꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯣꯝꯗꯅ ꯂꯨꯆꯤꯡꯗꯨ ꯍꯦꯟꯖꯥ ꯎꯅꯕ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥꯗꯨ ꯆꯪꯂꯛꯇꯨꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯂꯨꯆꯤꯡꯅ ꯑꯁꯣꯏꯐꯥꯎꯗ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯍꯦꯟꯖꯥ ꯍꯥꯏꯕ꯭ꯔꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤꯗꯣ ꯎꯅꯕ ꯆꯠꯄ ꯑꯣꯏꯔꯝꯅꯤꯅꯦ ꯏꯃꯥꯅ ꯍꯦꯟꯖꯥꯗ ꯑꯁꯨꯛ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦꯟꯖꯥꯅ ꯑꯩ ꯐꯥꯕ ꯅꯠꯇꯦ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯒꯤꯅꯤ ꯌꯥꯔꯛꯂꯤꯁꯤ ꯅꯪ ꯃꯗꯨꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯇꯥꯎꯀꯣ ꯅꯪ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯅꯨ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤꯗꯨꯅ ꯎꯔꯒ ꯀꯔꯤ ꯈꯟꯅꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯅꯨ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯍꯧꯋꯤ ꯂꯨꯆꯤꯡꯁꯨ ꯍꯦꯟꯖꯥꯒꯤ ꯈꯨꯜꯗ ꯍꯦꯟꯖꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯊꯥꯅꯈꯤꯕ ꯃꯇꯝꯗꯒꯤ ꯐꯅ ꯍꯦꯜꯂꯕꯅꯤ ꯍꯦꯟꯖꯥꯅ ꯊꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯌꯨꯝꯔꯣꯝꯗ ꯇꯞꯂꯤ ꯂꯥꯛꯄꯗ ꯍꯦꯟꯖꯥꯒꯤ ꯃꯊꯥ ꯀꯨꯝꯖꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯆꯟ ꯀꯥꯏ ꯆꯠꯗꯣꯏꯅꯣ ꯅꯪꯕꯣ ꯀꯨꯝꯖꯥꯅ ꯍꯩꯃꯥ ꯇꯥ ꯂꯨꯆꯤꯡ ꯏꯅꯦ ꯄꯥꯛꯄꯤ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯥꯡꯉꯨꯕꯅꯤ ꯇꯥ ꯂꯨꯆꯤꯡꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯩꯗꯣ ꯉꯁꯤ ꯍꯦꯟꯖꯥꯒ ꯎꯅꯁꯦ ꯍꯥꯏꯅꯕꯅꯤ ꯏꯕꯥꯅꯤꯒꯤ ꯎꯅꯐꯝꯗ ꯑꯗ ꯂꯥꯛꯃꯟꯗ꯭ꯔꯕꯁꯤꯗ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯄ꯭ꯔꯅ ꯁꯨꯝ ꯂꯥꯛꯂꯝꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯀꯣꯏꯂꯩ ꯋꯥ ꯈꯪꯈ꯭ꯔꯕ ꯀꯨꯝꯖꯥꯅꯤ ꯇꯥ ꯂꯨꯆꯤꯡꯁꯦ ꯍꯦꯟꯖꯥꯗꯣ ꯀꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯏꯆꯟꯅꯤ ꯍꯦꯟꯖꯥꯗꯣ ꯈꯔ ꯀꯧꯊꯣꯛꯄꯤꯔꯣ ꯑꯩ ꯁ꯭ꯋꯥꯏꯗꯁꯨ ꯉꯥꯏꯔꯝꯒꯦ ꯇꯥ ꯂꯨꯆꯤꯡ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯀꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯖꯥꯗꯨ ꯍꯦꯟꯖꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯀꯨꯝꯖꯥꯅ ꯆꯪꯂꯛꯄꯗ ꯍꯦꯟꯖꯥꯗꯨ ꯐꯤꯁꯥꯀꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯐꯃꯟꯗꯅ ꯅꯨꯄꯥ ꯎꯅꯅꯤꯒꯁꯦ ꯀꯥꯎꯕ ꯃꯈꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯔ ꯃꯥꯜꯂꯦ ꯍꯦꯟꯖꯥꯁꯨ ꯐꯤ ꯁꯥꯕꯗꯨ ꯂꯦꯞꯂꯒ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯍꯩꯃꯥ ꯏꯇꯥ ꯅꯪ ꯂꯥꯛꯂꯤꯔꯣ ꯀꯥꯈꯠꯂꯣ ꯀꯔꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ
ꯏꯅꯦ ꯄꯥꯛꯄꯤ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯥꯡꯉꯨꯕꯅꯤ ꯅꯣꯏ ꯀꯣꯟꯊꯣꯡ ꯃꯅꯥꯛꯇ ꯇꯥꯂꯨꯆꯤꯡꯗꯣ ꯅꯪꯉꯥꯏ ꯂꯩꯔꯝꯃꯤ ꯑꯩ ꯊꯦꯡꯅꯕꯗꯨꯗ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯝꯃꯣꯅ ꯆꯪꯂꯛꯄꯅꯤ ꯏꯇꯥ ꯑꯩ ꯇꯥꯂꯨꯆꯤꯡꯒ ꯎꯅꯔꯔꯣꯏꯒꯦꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯣꯏ ꯑꯅꯤ ꯁꯥꯎꯅꯩꯔꯣ ꯁꯥꯎꯅꯗꯦꯗ ꯏꯇꯥ ꯑꯩ ꯃꯥꯒ ꯁꯨꯝ ꯂꯣꯏꯅꯕꯁꯦ ꯄꯥꯝꯂꯛꯇ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯜꯂꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯇꯥꯂꯨꯆꯤꯡ ꯀꯩꯁꯨ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯕꯨꯁꯨ ꯗꯃꯥꯗ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ ꯐꯔꯦ ꯁꯤꯅ ꯁꯤ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒ ꯆꯝꯊꯣꯛꯅꯕꯕꯨ ꯑꯣꯏꯔꯁꯨ ꯎꯅꯅꯕ ꯂꯣꯏꯁꯤꯜꯂꯣ ꯑꯩꯒ ꯊꯣꯛꯈ꯭ꯔꯁꯤ ꯏꯇꯥ ꯑꯩ ꯊꯣꯛꯄ ꯐꯔꯛ ꯇꯥꯗꯣꯏ ꯃꯥꯜꯂꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯑꯩ ꯐꯅꯦꯛꯁꯤꯁꯨ ꯐꯪꯖꯟꯒꯗꯕꯅꯤ ꯇꯥꯂꯨꯆꯤꯡꯗ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯅ ꯅꯪ ꯈꯔ ꯇꯝꯕꯤꯔꯣ ꯀꯨꯝꯖꯥꯅꯗꯤ ꯊꯣꯛꯅꯕ ꯐꯅꯌꯥꯝ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯖꯥꯅ ꯌꯥꯝꯃꯟꯗ꯭ꯔꯕꯗꯨꯗ ꯀꯨꯝꯖꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯆꯤꯡꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯦꯟꯖꯥꯗꯣ ꯊꯣꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯨꯆꯤꯡꯗꯤ ꯈꯔ ꯉꯛꯄ ꯐꯥꯎꯏ ꯃꯔꯝꯗꯤ ꯅꯣꯡꯃꯇ ꯍꯦꯟꯖꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯇꯕꯗꯨꯗ ꯊꯣꯛꯂꯛꯄ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯤ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯨꯆꯤꯡ ꯑꯗꯨ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯍꯦꯟꯖꯥꯕꯨ ꯑꯗꯨꯃꯛ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯅꯕꯗꯤ ꯐꯪꯂꯝꯗꯦ ꯃꯇꯥ ꯀꯌꯥꯗ ꯀꯧꯊꯣꯛꯍꯜꯂꯕꯁꯨ ꯍꯦꯟꯖꯥ ꯃꯥꯒꯤ ꯃꯃꯤ ꯐꯥꯎꯕ ꯂꯨꯆꯤꯡꯗ ꯎꯍꯟꯈꯤꯗ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝ ꯃꯆꯥꯗ ꯇꯥꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯌꯥ ꯖꯨꯠ ꯆꯥꯕ ꯑꯣꯏꯔꯝꯂꯣꯏꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯥꯛꯇꯅ ꯆꯠꯈ꯭ꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯔꯃꯨꯛ ꯇꯞꯊꯔꯒ ꯇꯧꯁꯤꯟꯅꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣꯅꯦ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯅꯤꯅꯦ ꯏꯃꯥ ꯍꯦꯟꯖꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯣꯏ ꯑꯩꯅ ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯗꯨꯅ ꯃꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯐꯔꯦ ꯃꯇꯨꯒꯤ ꯇꯧ ꯉꯝꯃꯤꯗꯨꯅ ꯏꯃꯥꯗꯒꯤ ꯐꯥꯎꯕ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯉꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯦꯟꯖꯥꯅ ꯃꯈꯨꯠꯇ ꯐꯅꯦꯛ ꯈꯔ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯣꯏ ꯀꯩ ꯆꯠꯂꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒ ꯎꯅꯁꯤ ꯊꯣꯛꯂꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯁꯦꯡꯅ ꯍꯥꯏꯅꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯞꯅꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ ꯍꯦꯟꯖꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯇꯥꯂꯨꯆꯤꯡ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯍꯦꯟꯖꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯏ ꯀꯔꯤꯅꯣ ꯍꯦꯟꯖꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯍꯦꯟꯖꯥ ꯃꯥꯒꯤ ꯇꯥꯂꯨꯆꯤꯡ ꯎꯕꯗ ꯉꯍꯥꯟ ꯃꯈꯩ ꯀꯟꯁꯤꯟꯕ ꯇꯝꯂꯨꯔꯕ ꯊꯃꯣꯏ ꯑꯗꯨ ꯄꯦꯊꯒꯦ ꯇꯧꯔꯛꯄꯗ ꯀꯟꯅ ꯐꯥꯖꯤꯟꯖꯗꯨꯅ ꯇꯥꯂꯨꯆꯤꯡ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯀꯅꯨ ꯑꯎꯕ ꯀꯅꯥꯅ ꯎꯈ꯭ꯔꯒ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯂꯨꯆꯤꯡ ꯁꯥꯎꯅ ꯊꯣꯏ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯍꯥꯟꯕꯗ ꯐꯥꯒꯤꯔ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯅꯨꯃꯤꯠ ꯈꯔꯁꯤꯗ ꯅꯪꯅꯁꯨ ꯈꯪꯂꯝꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ ꯃꯤꯕꯨ ꯁꯨꯝ ꯍꯣꯡꯗꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯑꯩꯁꯨ ꯂꯣꯏꯅ ꯍꯣꯡꯂꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯝꯅ ꯐꯅ ꯍꯣꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯂꯣꯏ ꯅꯪꯁꯨ ꯍꯣꯡꯕ ꯌꯥꯔꯣꯏ ꯅꯪꯅ ꯍꯣꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯉꯍꯥꯟꯅ ꯍꯣꯡꯉꯤ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦ ꯍꯥꯏꯅ ꯈꯜꯂꯛꯀꯅꯨ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯕꯗ ꯃꯃꯤꯠꯇ ꯏꯔꯥ ꯊꯥꯡꯉꯤ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ ꯍꯦꯟꯖꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯑꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯅꯪꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯕ꯭ꯔꯥ ꯍꯦꯟꯖꯥꯁꯨ ꯊꯨꯅ ꯈꯨꯝꯂꯛꯏ ꯂꯩꯔꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯆꯌꯦꯠꯅꯔꯛꯀꯅꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕꯗꯨꯅ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯤ ꯂꯨꯆꯤꯡꯗꯤ ꯃꯥꯅ ꯈꯜꯂꯨꯔꯤꯗꯨꯒ ꯍꯦꯟꯖꯥꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯁꯣꯛꯂꯗꯨꯅ ꯈꯨꯜꯒꯤ ꯍꯤꯗꯥꯛ ꯊꯛꯐꯝꯗ ꯆꯪꯂꯗꯨꯅ ꯍꯤꯗꯥꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯍꯦꯟꯖꯥꯗꯨ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯟꯗ ꯍꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯁꯨ ꯉꯛꯅ ꯑꯃꯗꯤ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯖꯤꯟꯕꯤꯔꯒ ꯊꯦꯝꯖꯤꯟꯖꯩ ꯏꯃꯥ ꯑꯩ ꯇꯥꯂꯨꯆꯤꯡꯗ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯩꯕꯨ ꯀꯩꯅꯦ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯏꯃꯥ ꯁꯅꯥꯁꯨ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯕꯦꯝꯃ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯧ ꯍꯥꯏꯕ ꯂꯩꯇꯕꯅꯤ
ꯑꯗꯨꯒ ꯊꯨꯡꯅꯕ ꯈꯨꯗꯤꯡꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯈꯟꯗꯣꯛꯎ ꯑꯁꯣꯝꯗꯅ ꯊꯣꯏꯅꯨꯗꯨ ꯃꯆꯥꯅ ꯅꯨꯃꯤꯠ 10 ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯍꯦꯟꯖꯥꯒ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯈꯠꯂꯤꯀꯥꯟ ꯇꯟꯖꯥꯗꯨꯗ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯅ ꯁꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯄꯨꯁꯤꯜꯂꯛꯄ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯈꯣꯏ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯅꯣꯏꯕꯣ ꯈꯠꯅ ꯆꯩꯅꯒ ꯇꯧꯔꯤꯔꯅꯦ ꯊꯪꯅꯕꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯂꯨꯆꯤꯡꯁꯦ ꯍꯤꯗꯥꯛ ꯊꯛꯐꯝꯗ ꯃꯊꯟꯇ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕꯗꯒꯤ ꯄꯨꯔꯛꯄꯅꯤ ꯑꯗꯨꯗꯤ ꯂꯨꯆꯤꯡꯁꯦ ꯐꯖꯅ ꯄꯣꯊꯥꯍꯟꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯡꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯅꯣꯗꯤ ꯃꯊꯃꯣꯏꯗꯨ ꯆꯥꯛꯄꯅ ꯂꯣꯏꯔꯤ ꯃꯄꯨꯟꯁꯤꯗ ꯍꯤꯗꯥꯛꯀꯤ ꯃꯍꯥꯎ ꯈꯪꯗꯕ ꯃꯆꯥꯅ ngasi hidak thaktu na ngaubadagi mina thilaklambadusu ikaiba phaurammi adubu phatharaga machada tapna hanglei imagi bungo ichabu kaidawragi nongmatani saibase sijinabudi lairadana pandaba ichana asumna tawribase karigino loching du gyan pura mangbadi natabana mamana nganglibadu oina tarami loching ne hidak ngaubagi makhol phairi phairi ima nabina khoiga thamoise azuk yam noi jabathiri basi karigino aida singna ngaktaba ngamde kanani ichada kai hairaklagi ima da hayuse ima hinja du lu hong tawre hai aina mabu kayam nushi haiba masu khangbani adubu kangna khangna atopa aingodagi henba malakpada aibu mirai birami nupa oirabasu ai kaptaba ngamdi aiba ai shininglabasu imagi khallaga siba ngamdre nachase yam wari ma thoinu samatang chari khanduna machabu themjilai karigi ichana siga tawrigi mana henba thikraga ichana karigi ngauchetnagani icha sunia magi mamangda chauna luhongduna laman chingadabani nupi macha mana ngamlaga nangna karigi ngamloi ima ai nupi aibase amok hanu thajaba ngamlor ai nupi thidrasu asumna sum leirage thoinodu machadu yararoi khangleduna kapsinaduna phare ichana tumna leplabadi ibana haibasu tadrabanina ngasi haiba numit asidagi napabugi manakta chakhrage ichana pamba punchi lambi eduda harau nungaina lehoroko haiduna satke tawi madaududa luchingdi asengmani khanduna pakhatna mamabu khamduna ma ailal imana haibadu ayarge ima nachabudi thadokpigano adunidana icha sidia ima hayengmak nangi luhongnaba matam leplurage icha suwaramlani pothazaro hairamlaga mamadu thokre luchingdi wakal khanna khanna asomdom thakirami ikoidana thoinuna sinduna thangnaba khuldagi selpai khraba mamanabigi macha luhongbirami luhongba numit adu henja nungsuk nungjanaduna potha kaptuna domakleirami mamana chak loiraduna machanupibu kaurei imagi thoi sak sa thoklasi la one henja makhon chemtuna khumi ima ai chara roige chaningdre ima oina cha thokpiro sana sumachagi kada sanglaktuna karigino sak saroi haibabo wadu makhata ge tawbada machana kaplambadu da gyan daraduna machabu themjinbirei imagi thoi ichane sumaina tawraga leirabadi imadi karamna nungaina leiba ngamgani ibani khaklaibi yum masida nangna charoi hairaga imana karamna chakhokpa ngamgadagi imaga sak chathoknurasi lao hoi ma mathangi namitni thoinodu luhongba nunganbagi mau yengba lakpasingduga noktuna wari sanarami nupi amana iche thoinua ichegi mausidi onthokna phajakhre haiba awun pot marola mayambani onthokna laiba phakre ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯁꯤꯒꯨꯝꯕꯁꯤ ꯐꯪꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯦ ꯊꯣꯏꯅꯨꯗꯨ ꯆꯥꯎꯊꯣꯛꯆꯅ ꯊꯣꯏꯅꯨ ꯑꯩꯅ ꯊꯤꯕ ꯏꯃꯧꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯏꯈꯨꯠ ꯆꯥꯅ ꯊꯤꯔꯤꯕꯅꯤ ꯇꯔꯥꯏꯒ ꯊꯤꯕ ꯅꯠꯇꯦ ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯂꯤꯛꯂꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯗ ꯆꯥ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯗꯤ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯋꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯂꯣꯏ ꯍꯥꯏꯔꯝꯕ ꯂꯨꯆꯤꯡꯁꯨ ꯂꯤꯛꯂꯥꯒ ꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯄꯗꯒꯤ amana amabu yamna nuksinarami adubu luchingni henjabu pura kauru haibutudi ngamlamde thabung kharagi matungda likladu miro laklami pawadu tabada imungi mi ayamba loina harauta yamnarami adubu ikhang haudana liklana thabung mangamuk surakpa matamaduda thoinu adu yamna kanna naraklami amaiba kaya kauduni yanghalabasu phaba kaubudi leiramde
ꯅꯣꯡꯃ ꯂꯨꯆꯤꯡꯅ ꯃꯃꯥꯗꯨ ꯊꯦꯡꯂꯐꯥꯎꯕ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯥꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈꯤꯕꯗꯒꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯍꯧꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯅ ꯊꯤꯡꯕ ꯉꯝꯗ ꯆꯠꯄꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯂꯤꯛꯂꯥꯁꯨ ꯊꯥꯕꯨꯝ ꯁꯨꯔꯛꯇꯨꯅ ꯃꯥꯌꯣꯛꯅꯕꯤꯅ ꯑꯉꯥꯡ ꯎꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯨꯆꯤꯡꯒꯤ ꯂꯥꯏꯕꯛꯇ ꯃꯄꯨ ꯃꯥꯅ ꯀꯔꯤꯕꯨ ꯇꯝꯂꯝꯂꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯄꯣꯛꯄꯗ ꯑꯗꯨꯃꯛ ꯃꯅꯦꯝꯒꯤ ꯃꯇꯨꯡ ꯏꯟꯈꯤꯔꯝꯃꯤ꯫ ꯁꯦꯜ ꯐꯅ ꯄꯥꯏꯔꯕꯁꯨ ꯂꯨꯆꯤꯡ ꯋꯥꯕꯅ ꯃꯄꯨꯝ ꯊꯤꯠꯂꯝꯃꯤ꯫ ꯃꯆꯥꯗꯨ ꯁꯦꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯏꯅꯦ ꯑꯃꯁꯨ ꯊꯝꯂꯝꯃꯤ꯫ ꯂꯨꯆꯤꯡꯒꯤ ꯃꯆꯥ ꯄꯥꯔꯤ ꯃꯄꯥꯅ ꯃꯃꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯍꯥꯏꯕꯇ ꯌꯥꯔꯝꯃꯤ꯫ ꯀꯅꯥꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ ꯄꯥꯔꯤ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯕꯨꯛ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯄꯥꯔꯤꯅ ꯆꯍꯤ 8 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝ ꯊꯤꯔꯤ ꯀꯥꯞꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯄꯥꯔꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯄꯥꯔꯤꯅ ꯂꯝ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯍꯨꯟꯕꯗ ꯃꯥꯅ ꯈꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯄꯥꯔꯤ ꯅꯪꯅ ꯈꯣꯛꯂꯤꯕꯗꯨ ꯌꯥꯔꯣꯏ ꯂꯝ ꯍꯨꯔꯥꯜꯂꯤ꯫ ꯄꯥꯔꯤꯅ ꯑꯩꯅ ꯀꯔꯥꯏꯗ ꯍꯨꯔꯥꯜꯂꯤ ꯅꯪ ꯎꯍꯧꯕ꯭ꯔꯣ? ꯎꯍꯧꯔꯤꯕꯅꯦ ꯑꯩꯅ ꯊꯨꯅ ꯊꯝꯃꯣ ꯃꯔꯨꯗꯣ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯊꯝꯒꯗꯧꯔꯤꯕ? ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯃꯔꯩ ꯌꯦꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅ ꯐꯨꯅꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯁꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯅ ꯈꯠꯅꯕꯗꯨ ꯎꯕꯗ ꯑꯍꯜ ꯈꯔꯁꯨ ꯆꯪꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯤ ꯈꯠꯅꯔꯨꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯕ ꯃꯈꯩ ꯑꯇꯣꯞꯄ ꯑꯉꯥꯡ ꯈꯔꯒ ꯁꯥꯟꯅꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯨꯆꯤꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯌꯥꯝ ꯁꯥꯎꯅ ꯍꯥꯏ ꯂꯨꯆꯤꯡ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ꯫ ꯂꯨꯆꯤꯡꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯏꯇꯩꯃ ꯀꯩ ꯂꯩꯕꯤꯔꯒꯦ? ꯑꯩ ꯐꯤꯗꯥ ꯑꯝꯇ ꯂꯧꯊꯣꯛꯆꯔꯨꯒꯦ꯫ ꯌꯥꯔꯦ ꯂꯨꯆꯤꯡ ꯂꯧꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯆꯥꯅꯨꯄꯥ ꯒꯨꯟꯗꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗ ꯁꯥꯊꯤꯅ ꯐꯨꯔꯒ ꯊꯥꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯜꯂꯤꯕ꯭ꯔꯣ? ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯥꯔꯕꯜ ꯁꯥꯟꯅꯕꯗ ꯏꯆꯥꯅ ꯃꯤꯅꯝꯆꯥꯏ ꯍꯥꯏꯔꯨꯕꯒꯤ ꯏꯆꯥꯗꯣ ꯇꯥꯞ ꯇꯥꯅ ꯐꯨꯔꯒ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯆꯥꯗꯣ ꯈꯔ ꯋꯥꯔꯧꯅꯦ ꯏꯕꯨꯡꯉꯣ꯫ ꯀꯩꯅꯣ ꯏꯇꯩꯃ ꯑꯉꯥꯡ ꯃꯁꯦꯟ ꯁꯥꯟꯅꯕꯗ ꯑꯗꯨꯛ ꯁꯣꯏꯕ ꯈꯣꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯗ ꯏꯇꯩꯃꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯋꯥꯀꯠꯅꯕꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯆꯥꯗꯣ ꯃꯌꯥꯝꯒꯤ ꯑꯉꯥꯡꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯌꯨꯝꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯎ ꯍꯥꯏꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯏꯆꯥꯗꯣ ꯋꯥꯔꯛꯆꯔꯒꯦ ꯁꯥꯎꯕꯤꯔꯅꯨ꯫ ꯑꯉꯥꯡꯕꯨ ꯀꯌꯥꯝ ꯁꯣꯛꯍꯧꯕꯒꯦ? ꯑꯃꯥꯏꯕ ꯀꯧꯖꯧ ꯍꯥꯏꯕ꯭ꯔꯥ? ꯀꯧꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯅꯆꯥꯒꯤ ꯑꯁꯣꯏꯕꯗꯣ ꯋꯥꯔꯛꯑꯣ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯨꯆꯤꯡ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯀꯔꯝ ꯊꯣꯛꯀꯗꯕꯅꯣ? ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯁꯦꯡꯉꯤꯗ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯒꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯂꯨꯆꯤꯡꯅ ꯆꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤ ꯐꯨꯏ ꯍꯥꯏꯁꯦ? ꯄꯥꯕꯥ ꯃꯣꯏꯅ ꯑꯩꯁꯦ ꯃꯤꯅꯝꯆꯥꯏ ꯍꯥꯏꯅꯤ꯫ ꯑꯗꯨꯕꯨꯕ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯣ? ꯃꯇꯨꯡꯗꯤ ꯑꯗꯨꯝꯅ ꯃꯔꯨꯞꯁꯤꯡꯒ ꯈꯠꯅꯕꯗ ꯑꯣꯏꯗꯦꯀꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯃꯁꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯗꯨ ꯃꯥꯡꯒꯣꯟ ꯋꯥꯏꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯀꯨ ꯃꯅꯦꯝ ꯂꯥꯛꯄ ꯎꯕꯗ ꯏꯃꯨꯡꯗꯨ ꯑꯣꯟꯖꯤꯟꯗꯨꯅ ꯆꯇꯣꯝꯕ ꯄꯨꯄꯨ ꯕꯨꯕꯣꯛ ꯈꯣꯏ ꯂꯥꯛꯂꯦ ꯊꯣꯔꯛꯂꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯔꯥꯀꯣꯟ ꯑꯗꯨ ꯃꯆꯤ ꯑꯃꯗ ꯊꯝꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯏ꯫ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯄꯨꯅ ꯍꯩꯃ ꯏꯁꯨꯁꯤꯗꯤ ꯃꯇꯝ ꯈꯔ ꯎꯔꯨꯗꯕꯅꯔꯥ ꯄꯥꯈꯪ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯃꯕꯣꯛꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯁꯨꯒꯤ ꯃꯥꯏꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯍꯥꯏ ꯂꯨꯆꯤꯡ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯕꯗ ꯁꯣꯛꯂꯤꯕꯅꯣ? ꯂꯨꯆꯤꯡꯅ ꯐꯝꯅꯕ puthorꯛꯇꯨꯅ ꯃꯅꯦ ꯃꯀꯨꯗ ꯄꯤꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯔꯨꯞꯁꯤꯡꯒ ꯁꯥꯟꯅꯕꯗ ꯈꯠꯅꯕꯗꯒꯤ ꯁꯣꯛꯂꯤꯕꯅꯤ꯫ ꯃꯕꯣꯛꯅ ꯃꯁꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯒꯤ ꯈꯠꯅꯔꯨꯔꯤꯕꯅꯣ ꯏꯁꯨꯇꯣꯝꯕ? ꯑꯕꯣꯛ ꯃꯣꯏꯅ ꯑꯩꯁꯦ ꯃꯤꯅꯝꯆꯥꯏ ꯍꯥꯏꯅꯤ ꯑꯗꯨꯒꯤ꯫ ꯏꯁꯨꯇꯣꯝꯕ ꯃꯤ ꯈꯠꯅꯕ ꯂꯥꯏꯖꯣꯏꯅ ꯁꯥꯎꯕꯅꯤꯀꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯈꯠꯅꯕ ꯌꯥꯗꯦꯀꯣ꯫ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯗꯣ ꯑꯕꯣꯛ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇꯕ꯭ꯔꯣ? ꯀꯔꯤꯒꯤ ꯏꯁꯨꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯇꯅꯤ? ꯈꯥꯎ ꯑꯗꯨ ꯃꯁꯨꯗ ꯄꯤꯔꯗꯨꯅ ꯁꯤ ꯂꯣꯏꯅꯃꯛ ꯏꯁꯨꯒꯤꯅꯤ ꯏꯃꯨꯡꯗ ꯊꯝꯖꯤꯟꯖꯔꯨꯔꯣ꯫ ꯄꯥꯔꯤꯁꯨ ꯏꯃꯨꯡꯗ ꯈꯥꯎ ꯑꯗꯨ ꯀꯣꯟꯗꯨꯅ ꯆꯪꯈ꯭ꯔꯕꯗ ꯃꯀꯨꯅ ꯋꯥ ꯍꯧꯔꯛꯏ꯫ ꯂꯨꯆꯤꯡ
ꯅꯪ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯥꯏꯇꯣꯝ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯁꯨ ꯇꯣꯝꯕꯅ ꯂꯝ ꯍꯦꯜꯂꯤꯕ ꯉꯥꯎꯁꯤꯟꯅꯔꯤꯕ ꯑꯁꯤ ꯃꯃꯥ ꯌꯥꯎꯗꯕꯒꯤꯅꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯂꯤꯛꯂꯥꯗꯣ ꯅꯨꯡꯁꯤ, ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯆꯠꯈ꯭ꯔꯕꯤ ꯃꯥꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤꯁꯨ ꯈꯔ ꯈꯜꯍꯟꯅꯤꯡꯉꯤꯀꯣ꯫ ꯃꯅꯦꯝꯁꯨ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯌꯥꯝꯅ ꯅꯨꯄꯤ ꯊꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯣꯏꯅ ꯂꯥꯟꯅ ꯈꯟꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅꯗꯤ ꯈꯜꯂꯨ ꯏꯕꯨꯡꯉꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝꯗꯤ ꯆꯪꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯒ ꯃꯀꯨꯒꯗꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯂꯨꯆꯤꯡꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗ ꯍꯦꯟꯖꯥꯗꯣ ꯏꯟꯁꯥꯡ ꯂꯩꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨ ꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃ ꯍꯦꯟꯖꯥꯒꯤ ꯅꯥꯛꯇ ꯂꯦꯞꯄꯗꯨ ꯍꯦꯟꯖꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯆꯪꯁꯤꯟꯕ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯦꯟꯖꯥꯅꯗꯤ ꯃꯥꯕꯨ ꯎꯔꯝꯗꯦ꯫ ꯃꯪꯗꯨꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯩꯁꯦꯝꯅ "ꯏꯇꯥꯎ! ꯏꯇꯥꯎ! ꯏꯇꯥꯎ ꯂꯨꯆꯤꯡ!" ꯃꯪꯗꯨꯅ ꯆꯠꯂꯝꯕ ꯂꯨꯆꯤꯡꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ "ꯏꯇꯥꯎ, ꯀꯩ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯉꯩ ꯏꯇꯥꯎꯅ ꯀꯧꯕꯒ ꯑꯝ ꯇꯥꯗ꯭ꯔꯦ꯫ ꯑꯩꯁꯦ ꯅꯣꯏꯗ ꯅꯪ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯗꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕ ꯃꯥꯜꯂꯤꯗ." "ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯒꯤꯗ ꯂꯥꯛꯄꯅꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ?" ꯂꯩꯁꯦꯝꯅ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯈꯣꯠꯂꯒ ꯁꯨꯝꯗꯧꯕꯅꯤ ꯏꯇꯥꯎ, ꯏꯃꯥ ꯈꯣꯏꯅ ꯇꯛꯃꯟꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯤ ꯑꯍꯜꯁꯤꯡꯅ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯑꯩꯁꯦ ꯆꯥꯛ ꯀꯧꯔꯤ ꯍꯌꯦꯡꯁꯦ꯫ ꯑꯗꯨꯗ ꯏꯊꯟꯇ ꯆꯠꯄꯗꯣ ꯑꯩꯁꯨ ꯇꯟꯗꯅ ꯏꯇꯥꯎꯒ ꯆꯠꯁꯦꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ꯫ ꯌꯨꯝ ꯄꯥꯟꯗꯧ ꯃꯇꯝꯗ ꯄꯥꯜꯍꯧꯗ꯭ꯔꯕꯅꯤꯅ ꯃꯥꯏꯁꯤꯁꯨ ꯊꯥꯕꯗꯣ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯕ꯫ ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯕ ꯑꯩꯅ ꯀꯃꯥꯏꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯅꯣ? ꯅꯥꯞ ꯆꯥꯗꯕ ꯏꯇꯥꯎ! ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯅꯪꯅ ꯅꯨꯄꯤ ꯉꯟꯇꯥ ꯊꯤꯖꯈꯤꯕꯒꯤ ꯅꯆꯥ ꯄꯥꯈꯪ ꯐꯥꯖꯔꯒ ꯌꯥꯝ ꯑꯍꯜꯒ ꯁꯥꯔꯛꯀꯅꯨ꯫ ꯑꯇꯩ ꯏꯇꯥꯎꯁꯤꯡꯗꯣ ꯂꯪꯐꯩ ꯂꯣꯏꯅ ꯆꯠꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯛ ꯃꯤꯔꯦꯝ ꯑꯣꯏ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯃꯣ, ꯁꯣꯏꯅꯗꯕꯤꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯨꯆꯤꯡꯅ "ꯏꯅꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯤꯔꯅꯨ ꯑꯌꯨꯛꯁꯤꯗꯤ." ꯏꯅꯦꯗꯨꯅ "ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ ꯏꯕꯨꯡꯉꯣ?" "ꯑꯧ ꯏꯅꯦ, ꯏꯇꯥꯎ ꯑꯃꯒꯤ ꯊꯕꯛ ꯆꯠꯃꯤꯟꯅꯔꯨꯒꯦ꯫ ꯏꯆꯥ ꯇꯣꯝꯕꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯁꯦꯝꯁꯨ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡꯗꯒꯤ ꯃꯇꯥꯎꯒꯤ ꯃꯤꯡ ꯁꯤꯟ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯑꯣ ꯏꯇꯥꯎ, ꯁꯛ ꯐꯖꯕ ꯑꯉꯥꯡ ꯃꯄꯥ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯂꯨꯆꯤꯡꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ "ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯊꯣꯛꯂꯛꯂꯒꯦ." ꯂꯩꯁꯦꯝ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯄꯩꯔꯒ ꯀꯌꯥꯝꯕꯨ ꯀꯦꯔꯤꯕꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯇꯞꯂꯤ ꯇꯞꯂꯤ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯁꯨꯝ ꯇꯧꯔ ꯂꯩꯌꯦꯕ꯫ ꯂꯨꯆꯤꯡꯁꯨ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯁꯦꯝꯕꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯨꯆꯤꯡꯅ ꯏꯉꯛꯉꯛꯅ "ꯁꯤ ꯈꯨꯜꯗꯒꯤꯔꯣ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯦ?" ꯂꯩꯁꯦꯝꯅ "ꯑꯧ ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤ." ꯁꯨꯝ ꯂꯥꯛꯄꯅ ꯃꯇꯝ ꯑꯃꯒꯤ ꯍꯦꯟꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯍꯧꯈꯤꯕ ꯑꯗꯨꯉꯩ ꯍꯦꯟꯖꯥꯅ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯇꯥ ꯂꯨꯆꯤꯡ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯁꯦ ꯍꯦꯛ ꯊꯥꯗꯣꯛꯄꯤꯔꯝꯂꯕ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯊꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯕꯨꯠ ꯑꯣꯜꯂꯒ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯣꯏꯅꯤ." ꯂꯨꯆꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯗꯨꯗ ꯂꯩꯁꯦꯝꯅ "ꯍꯩꯃ, ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯕꯣ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯗꯅ ꯍꯤꯂꯣꯏꯒ ꯎꯅꯔꯕ ꯈꯪꯗꯦ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯕꯂꯩꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯆꯪꯂꯧ ꯆꯪꯂꯧ, ꯀꯔꯤꯁꯨ ꯀꯣꯏꯒꯅꯨ꯫ ꯑꯩꯅꯦ ꯅꯆꯟ ꯀꯧꯊꯣꯔꯛꯀꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯅꯧ, ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ." ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯝꯖꯥꯗꯨ ꯃꯈꯨꯠꯇ ꯆꯥ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯆꯞ ꯃꯥꯟꯅꯩ ꯂꯨꯆꯤꯡꯁꯨ ꯃꯇꯥꯎꯒ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯁꯤ ꯀꯨꯝꯖꯥ ꯑꯣꯏꯔꯝꯕꯁꯤꯗ ꯃꯆꯤꯟ ꯌꯥꯡꯕꯤ ꯀꯨꯝꯖꯥꯅꯤ꯫ "ꯇꯥ ꯂꯨꯆꯤꯡ, ꯎꯗꯕ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ?" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯆꯥ ꯄꯤꯔꯒ ꯃꯥꯌꯣꯛꯅꯕꯗ ꯐꯝꯊꯩ꯫ "ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ." ꯃꯔꯛ ꯊꯠꯅ ꯂꯩꯁꯦꯝꯅ "ꯀꯩꯅꯣ, ꯅꯣꯏꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯍꯩꯁ ꯂꯨꯆꯤꯡ, ꯅꯪꯅ ꯁꯤ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗ꯭ꯔꯣ, ꯃꯥꯔꯣ?" ꯂꯨꯆꯤꯡꯅ ꯊꯨꯅ ꯁꯦꯡꯗꯣꯔꯛꯏ꯫ "ꯅꯠꯇꯦꯍꯦ ꯅꯪꯁꯨ, ꯏꯆꯟꯅꯨꯄꯤꯅꯤ ꯁꯤꯗꯤ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ, ꯃꯤ ꯁꯤꯟꯅꯕ ꯌꯥꯕ ꯋꯥ." ꯀꯨꯝꯖꯥꯅ ꯅꯣꯛꯂꯒ "ꯑꯩ ꯅꯠꯇꯤꯌꯦ, ꯇꯥ ꯂꯨꯆꯤꯡꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕꯗꯣ, ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ." "ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯩꯌꯦꯕ?
ꯀꯤꯕꯨ ꯀꯤꯁꯤꯜꯂꯦ ꯑꯩꯗꯤ ꯅꯪꯁꯨ ꯃꯥꯗꯧꯅ ꯑꯃꯨꯛ ꯇꯧꯔꯝꯂꯗꯤ ꯍꯅꯨꯊꯪꯗ ꯅꯨꯄꯤ ꯊꯤꯕ꯭ꯔꯕꯨ ꯊꯨꯅ ꯃꯊꯛ ꯀꯥꯈꯤꯗꯅ ꯐꯠꯇꯤ ꯂꯥꯏꯃ ꯐꯠꯇꯦꯍꯦ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯃꯈꯣꯏꯁꯤꯅꯤꯅꯦ ꯍꯤꯡꯅ ꯃꯩ ꯊꯥꯔꯐꯥꯎ ꯄꯦꯜꯂꯣꯏꯗꯣꯏꯁꯤ ꯅꯪꯕꯨꯗꯤ ꯁꯥꯎꯅꯤꯡꯂꯝꯅꯤ ꯅꯃꯥꯟꯅꯕꯤꯅꯤꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯂꯩꯁꯦꯝꯅꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ ꯂꯨꯆꯤꯡꯅ ꯑꯁ ꯀꯩꯅꯣ ꯃꯤ ꯋꯥꯔꯤꯁꯤꯕꯨ ꯅꯣꯏ ꯑꯅꯤꯒꯤ ꯁꯥꯕ ꯂꯥꯛꯂꯒ ꯑꯩꯒꯤ ꯑꯣꯏꯅ ꯁꯥꯟꯅ ꯂꯩꯔꯦ ꯀꯨꯝꯖꯥꯁꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯩꯁꯦꯝꯗ ꯑꯣꯟꯖꯤꯜꯂꯒ ꯑꯩꯒꯤ ꯏꯇꯥꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯉꯥꯡꯂꯤꯕꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗꯕ ꯏꯇꯥ ꯅꯠꯇꯦ ꯏꯇꯥꯒꯨꯝꯕꯗꯤ ꯑꯅꯤ ꯁꯨꯅꯁꯨ ꯐꯪꯉꯣꯏ ꯑꯋꯥꯅ ꯀꯌꯥ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯏ ꯌꯥꯝ ꯁꯥꯎꯋꯤꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯠꯖꯈ꯭ꯔꯕ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯔꯝꯕ ꯅꯨꯄꯥꯗꯨꯅꯣꯕ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯁꯦ ꯑꯩꯒꯤ ꯏꯇꯥꯅ ꯀꯅꯥꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ ꯆꯠꯇꯕꯗꯨꯅꯔꯣ ꯑꯩꯒꯤ ꯏꯇꯥꯎ ꯀꯥꯎꯊꯣꯛꯂꯝꯂꯒ ꯄꯥꯏꯈ꯭ꯔꯤꯗꯣ ꯀꯨꯝꯖꯥ ꯏꯉꯛꯉꯛꯅ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯗ꯭ꯔꯤ ꯋꯥꯔꯤꯁꯦ ꯅꯪꯅ ꯍꯥꯏꯁꯦ ꯍꯦꯟꯖꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤꯗꯃꯛꯇ ꯇꯥ ꯂꯨꯆꯤꯡ ꯍꯨꯟꯗꯣꯛꯂꯝꯕꯁꯤꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯥꯗꯤ ꯇꯥ ꯂꯨꯆꯤꯡ ꯅꯠꯇꯕ ꯅꯨꯄꯥ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯔꯣꯏ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯃꯥꯕꯨ ꯍꯥꯏꯕ ꯅꯨꯄꯥ ꯀꯌꯥꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯠꯇ ꯌꯥꯏ ꯀꯧꯕ ꯍꯥꯏꯔꯝꯗꯦ ꯏꯃꯥꯗꯨꯁꯨꯅꯦ ꯏꯇꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯀꯨꯝꯖꯥꯒꯤ ꯋꯥꯗꯨꯗ ꯂꯨꯆꯤꯡꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯀꯨꯝꯖꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯊꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ ꯀꯨꯝꯖꯥ ꯃꯥ ꯍꯧꯖꯤꯛ ꯐꯥꯎ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤ ꯃꯄꯣꯛꯁꯤꯃꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯀꯔꯤꯒꯤ ꯃꯥꯅ ꯑꯩꯕꯨ ꯃꯍꯥꯛ ꯂꯨꯍꯣꯡꯗꯧꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯏꯐꯝꯗ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕ ꯀꯨꯝꯖꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯂꯝꯃꯤ ꯏꯇꯥꯅ ꯇꯥ ꯂꯨꯆꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯣꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯝꯃꯤ ꯍꯧꯖꯤꯛꯇꯗ ꯂꯨꯆꯤꯡ ꯑꯗꯨ ꯃꯥꯅ ꯃꯇꯝꯗꯨꯗ ꯍꯦꯟꯖꯥꯗ ꯁꯥꯎꯈꯤꯕ ꯋꯥꯔꯧꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯍꯦꯟꯖꯥꯅ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯒꯗꯕ ꯈꯟꯕꯗ ꯄꯤ ꯏꯔꯥ ꯊꯥꯡꯂꯛꯏ ꯁꯨꯝ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯂꯩꯁꯦꯝꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯏꯆꯟꯁꯤꯗ ꯀꯌꯥ ꯂꯥꯟꯅ ꯈꯜꯂꯨꯏꯅꯤ ꯌꯦꯡꯉꯨ ꯂꯨꯆꯤꯡꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏ ꯃꯟꯊꯔꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒ ꯍꯤꯡꯂꯝꯂꯗꯤ ꯈꯪꯒꯗꯧꯅꯤꯍꯦ ꯁꯤꯈ꯭ꯔꯕꯁꯨ ꯃꯣꯡꯐꯝꯗꯩ ꯆꯤꯡꯊꯣꯛꯂꯒ ꯐꯨꯅꯤꯡꯕ ꯐꯥꯎꯏꯍꯦ ꯆꯥꯛꯄꯥꯎ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯗꯤ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯆꯠꯂꯝꯗꯥꯏꯗ ꯂꯨꯆꯤꯡꯅ ꯍꯦꯟꯖꯥꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯍꯟꯕꯤꯌꯨꯅ ꯀꯨꯝꯖꯥꯗ ꯍꯟꯖꯤꯟ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯨꯝꯖꯥꯗꯣ ꯍꯦꯟꯖꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀꯨꯝꯖꯥꯅ ꯂꯨꯆꯤꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯎꯅꯕꯒꯤꯁꯨ ꯍꯥꯏꯔꯝꯃꯤ ꯍꯦꯟꯖꯥꯅ ꯑꯩ ꯎꯅꯔꯔꯣꯏꯗ ꯏꯇꯥ ꯎꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯃꯥ ꯑꯩ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯕꯅꯤ ꯅꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯨꯝꯖꯥꯁꯨ ꯗꯛꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯎꯅꯕꯗꯣ ꯀꯩꯗꯧꯒꯦ ꯅꯪꯁꯣ ꯅꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯂꯩꯇꯥꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯁꯤ ꯑꯩ ꯆꯣꯞꯄ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯗꯣꯏꯅꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯝꯂꯒ ꯀꯨꯝꯖꯥꯁꯨ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯀꯨꯝꯖꯥꯗꯣ ꯍꯦꯟꯖꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯇꯥꯅ ꯀꯔꯤꯁꯨ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯗꯨꯗ ꯀꯨꯝꯖꯥꯅ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯝꯇ ꯊꯧ ꯑꯁꯥꯗꯕꯤꯒ ꯂꯩꯔꯝꯃꯤ ꯏꯇꯥ ꯑꯩ ꯀꯃꯥꯏꯅ ꯎꯅꯕ ꯊꯣꯛꯇꯣꯔꯤꯒꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯒ ꯊꯣꯛꯃꯤꯟꯅꯔꯒ ꯎꯅꯗꯣꯏꯕ ꯑꯁꯤꯃꯨꯛ ꯍꯪꯂꯦ ꯂꯥꯛꯑꯣ ꯀꯦꯕꯤꯒꯦ ꯍꯣꯔꯦꯟ ꯇꯥ ꯂꯨꯆꯤꯡꯅ ꯉꯥꯎꯅꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯇꯞꯂꯤ ꯊꯣꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯂꯩꯁꯦꯝꯅ ꯀꯨꯝꯖꯥ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯣꯏ ꯇꯥ ꯂꯩꯁꯦꯝ ꯏꯇꯥ ꯅꯪ ꯇꯥ ꯂꯨꯆꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯁ ꯑꯩ ꯇꯜꯂꯦꯕ ꯏꯇꯥ ꯅꯪꯁꯨ ꯁꯨꯝ ꯂꯩꯌꯣꯕ ꯀꯨꯝꯖꯥ ꯍꯦꯟꯖꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯂꯩꯁꯦꯝꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯅꯤꯗꯨꯗꯤ ꯋꯥꯃꯇ ꯍꯥꯏꯅꯔꯝꯗꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯍꯦꯟꯖꯥꯗꯤ ꯂꯨꯆꯤꯡꯗ ꯐꯥꯎ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯨꯆꯤꯡꯅ ꯃꯥꯅ ꯅꯨꯄꯥꯅꯤ ꯃꯥꯅ ꯍꯧꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯐꯝꯁꯤ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯇꯞꯅ ꯃꯥ ꯍꯥꯟꯅ ꯐꯝꯊꯩ ꯂꯨꯆꯤꯡ ꯍꯦꯟꯖꯥꯗ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯊꯥꯏꯅ ꯐꯖꯈꯤꯕ ꯑꯗꯨꯒꯨꯝꯅꯗꯤ ꯐꯖꯔꯝꯗ꯭ꯔꯦ ꯃꯌꯦꯡꯁꯨ ꯌꯥꯝꯅ ꯇꯥꯔꯝꯂꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨ ꯑꯗꯨꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯊꯥꯏꯅꯗꯤ ꯁꯝ ꯑꯗꯨꯁꯨ ꯅꯤꯡ ꯌꯧꯅ ꯖꯨꯝ ꯇꯥꯗꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯇꯦꯟ ꯇꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦꯗꯤ ꯍꯥꯏꯅꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯁꯤꯅ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯝꯂꯤꯁꯤꯅ ꯀꯔꯤꯒꯤ ꯍꯦꯟꯖꯥ ꯋꯥꯈꯜꯗ ꯈꯜꯂꯤ
ꯅꯪꯉꯣꯟꯗꯒꯤ ꯍꯧꯅ ꯅꯨꯄꯥꯁꯦ ꯂꯣꯏꯅ ꯈꯤꯔꯕ? ꯂꯨꯆꯤꯡꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯝꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯤꯡꯉꯤ꯫ ꯑꯃꯨꯛ ꯊꯥꯖꯕ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯃꯤ ꯑꯃꯕꯨ ꯅꯧꯍꯧꯅꯅ ꯊꯥꯖꯧ ꯍꯥꯏꯕ ꯉꯝꯗꯦ꯫ ꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯋꯥꯍꯩꯗꯨꯗꯒꯤ ꯈꯪꯂꯦ ꯍꯦꯟꯖꯥꯅ ꯃꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯈꯤꯇꯪꯗꯤ ꯍꯔꯥꯎꯖꯩ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯥ? ꯊꯥꯖꯔꯒꯅ ꯀꯔꯤ, ꯊꯥꯖꯗ꯭ꯔꯒꯅ ꯀꯔꯤ, ꯑꯩ ꯈꯪꯗꯦ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥ ꯈꯔꯗꯤ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯝꯖꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯇꯥꯂꯨꯆꯤꯡꯅ? ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯏ꯫ ꯀꯨꯝꯖꯥꯅ ꯃꯤꯆꯤ ꯈꯠꯂꯒ ꯍꯤꯁ ꯑꯉꯥꯡ ꯃꯃꯥ ꯑꯣꯏꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ? ꯑꯁ ꯇꯥꯅꯤꯡꯗꯦꯕ, ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯥꯏꯔꯛꯇꯣꯔꯤꯒꯦ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯀꯨꯝꯖꯥꯒ ꯂꯩꯁꯦꯝꯒꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯇꯣꯏꯅ ꯊꯦꯡꯅꯍꯜꯂꯝꯃꯤ꯫ ꯍꯥꯟꯅꯅ ꯅꯨꯡꯁꯤꯕꯅ ꯑꯅꯤꯗꯣ ꯍꯥꯟꯅꯒꯤ ꯃꯔꯤꯒꯨꯝ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯔꯤꯗꯨ ꯃꯄꯥꯗ ꯎꯇꯤ ꯆꯥꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯕꯁꯨ ꯏꯅꯦ ꯑꯗꯨꯁꯨ ꯊꯕꯛ ꯈꯔ ꯂꯩ, ꯑꯗꯨꯅ ꯊꯦꯡꯂꯞꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯨꯆꯤꯡꯅ ꯆꯇꯣꯝꯕ, ꯎꯇꯤꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯑꯕꯣꯛ ꯂꯥꯛꯂꯒ ꯊꯣꯡꯍꯜꯂꯁꯤ꯫ ꯉꯁꯤꯗꯤ ꯊꯦꯡꯉꯤ, ꯎꯇꯤ ꯊꯣꯡꯅꯕ ꯃꯆꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦꯕ꯫ ꯑꯗꯨꯅ ꯁꯧꯒ꯭ꯔꯤꯒ ꯀꯥꯡꯍꯧꯒ ꯑꯣꯏꯅ ꯆꯥꯔꯁꯤ꯫ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ, ꯑꯩꯗꯤ ꯎꯇꯤ ꯆꯥꯅꯤ꯫ ꯑꯩꯅ ꯆꯥꯅꯤꯡꯕ ꯌꯦꯟꯁꯥꯡ ꯑꯃꯗ ꯊꯣꯡꯕꯤꯗꯦ꯫ ꯃꯈꯥꯔꯣꯝꯒꯤ ꯊꯣꯏꯕꯒꯤꯗꯤ ꯃꯥꯅ ꯆꯥꯒꯦ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯃꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯂꯒ ꯄꯤꯖꯩ꯫ ꯃꯍꯩ ꯇꯝꯐꯝꯗꯁꯨ ꯑꯗꯨꯝ ꯊꯤꯟꯕꯤ, ꯏꯔꯨꯁꯨ ꯂꯨꯖꯕꯤ꯫ ꯏꯆꯥꯒꯤꯁꯨ ꯏꯄꯥꯅ ꯇꯧꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯎꯇꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤꯁꯨ꯫ ꯆꯇꯣꯝꯕ, ꯌꯥꯔꯤꯁꯦ, ꯄꯥꯕ ꯊꯣꯡꯂꯒꯦ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯨꯔꯣ, ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ꯫ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜꯗ ꯍꯦꯟꯖꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ, ꯃꯀꯨ ꯃꯅꯦꯝꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯐꯨ ꯃꯍꯤ ꯁꯧꯕꯗꯨ ꯎꯔꯝꯗꯦ꯫ ꯄꯥꯊꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯆꯐꯨꯗꯨ ꯇꯥꯞ ꯊꯥꯡꯊꯕꯗ ꯈꯨꯠꯇꯣ ꯈꯤꯇꯪ ꯄꯣꯛꯂꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯆꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯗ ꯃꯆꯥꯅ ꯃꯕꯣꯛ ꯈꯣꯏꯗ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯆꯥꯛ ꯇꯣꯛꯄ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯕꯨ ꯊꯅꯝꯂꯒ ꯂꯩꯁꯦꯝꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯖꯥ ꯄꯨꯁꯤꯟꯕꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯅ ꯉꯁꯤ ꯑꯗꯨꯝ ꯄꯨꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯄꯨꯗꯤ ꯄꯨꯁꯤꯟꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯗ ꯍꯦꯟꯖꯥꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ, ꯂꯩꯀꯥꯏꯅ ꯀꯔꯤ ꯉꯥꯡꯅꯒꯅꯤ ꯈꯟꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯃꯌꯥꯝꯗꯤ ꯈꯜ ꯂꯩꯔꯗꯤ ꯌꯥꯔꯣꯏ꯫ ꯃꯤ ꯃꯆꯤꯟꯕꯨ ꯃꯦꯟ ꯉꯝꯕ꯭ꯔꯣ? ꯑꯩꯒꯤ ꯋꯥꯗꯤ ꯊꯨꯅ ꯄꯨꯁꯤꯜꯂꯣ, ꯁꯤꯗ ꯂꯩꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯦꯟꯖꯥꯒꯤ ꯈꯨꯜꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯉꯥꯏꯔꯒ ꯍꯦꯟꯖꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯃꯁꯥꯅ ꯈꯪꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯈꯤ꯫ ꯍꯦꯟꯖꯥꯅ ꯇꯥ ꯂꯨꯆꯤꯡ, ꯀꯔꯤ ꯑꯊꯨꯕ ꯂꯩꯒꯦ? ꯃꯇꯥꯡ ꯆꯥꯗꯅ ꯎꯅꯁꯦ ꯍꯥꯏꯁꯤꯕꯣ? ꯂꯨꯆꯤꯡ ꯄꯥꯛꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯦꯟꯖꯥ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯇꯥ ꯂꯨꯆꯤꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯣꯏ꯫ ꯑꯩ ꯇꯁꯦꯡꯅ ꯅꯥꯏꯇꯣꯝ ꯂꯩꯕꯁꯤ ꯌꯥꯝ ꯋꯥꯔꯦ꯫ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯋꯥꯕ ꯀꯣꯛꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄꯗ ꯅꯪ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ꯫ ꯍꯦꯟꯖꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯁꯥꯕꯤ, ꯅꯪꯅ ꯃꯆꯥ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯥꯝꯗꯕ꯭ꯔꯥ? ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯔꯛ ꯊꯠꯇꯨꯅ ꯀꯅꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒꯦ? ꯇꯥ ꯂꯨꯆꯤꯡꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄ ꯑꯩꯁꯨ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯂꯨꯆꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯦꯜꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯈꯔꯅꯗꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯁꯦꯜꯗ ꯆꯣꯞꯄꯒꯤꯅꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯨꯆꯤꯡꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯈꯤꯕꯗ ꯀꯔꯤꯁꯨ ꯁꯥꯎꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ, ꯃꯁꯨꯕꯨ ꯁꯦꯟꯅꯅꯕ ꯃꯃꯥ ꯑꯃ ꯐꯪꯖꯔꯦ ꯈꯟꯕꯗ꯫ ꯍꯦꯟꯖꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯅꯦꯇꯥꯕ ꯑꯃ ꯈꯪꯖꯕꯁꯤꯗ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤ ꯃꯆꯥꯅ ꯀꯔꯝ ꯂꯦꯜꯍꯧꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯝꯕꯗꯨꯁꯨ ꯐꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯤꯛꯇꯛꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯦꯟꯖꯥꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏꯒꯤꯕꯣ? ꯍꯣꯏ, ꯂꯣꯏꯖꯔꯦ ꯇꯥ ꯂꯨꯆꯤꯡ꯫ ꯏꯆꯥ ꯇꯣꯝꯕꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯣ, ꯄꯨꯂꯞ ꯆꯥꯊꯣꯛꯍꯧꯅꯕ꯫ ꯍꯣꯏ, ꯑꯩ ꯀꯧꯕꯤꯔꯨꯔꯒꯦ꯫ ꯑꯗꯣ ꯅꯪꯁꯦ ꯑꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏ, ꯃꯄꯨꯔꯣꯏꯕꯗ ꯃꯤꯡ ꯀꯧꯒꯅꯨ ꯍꯥꯏꯅ ꯇꯥꯗꯦꯅꯦ? ꯍꯣꯏꯁꯦ, ꯀꯧꯔꯔꯣꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯦꯛꯇ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅ ꯍꯥꯟꯕ꯫ ꯑꯉꯥꯡꯗꯨ ꯀꯧꯕꯤꯔꯨꯔꯣ꯫ ꯃꯄꯥꯅ ꯃꯆꯥꯗꯨ ꯀꯧꯔꯨꯔꯒ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯐꯝꯊꯔꯝꯃꯤ꯫ ꯍꯦꯟꯖꯥꯅ ꯆꯥꯛ ꯑꯗꯨ
ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯨꯆꯤꯡꯗꯤ ꯆꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ "ꯑꯩꯈꯣꯏ ꯌꯦꯟꯁꯥꯡꯁꯤꯕꯨ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ?" ꯂꯨꯆꯤꯡꯗꯨ ꯆꯥꯛ ꯁꯥꯏꯅ ꯁꯥꯏꯅ "ꯆꯥꯇꯣꯝꯕ, ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯗꯤ ꯆꯥꯔꯒ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯆꯥꯐꯥꯎ ꯆꯥꯗ꯭ꯔꯤ." "ꯄꯥꯕꯗꯤ ꯏꯃꯥꯗꯣꯅ ꯊꯣꯡꯂꯗꯤ ꯑꯗꯨꯝ ꯍꯥꯎꯔꯅꯤ. ꯑꯩꯗꯤ ꯁꯤ ꯆꯥꯅꯤꯡꯗꯦ. ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ." "ꯏꯆꯥꯇꯣꯝꯕ, ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯆꯥꯔꯣ. ꯍꯣꯔꯦꯟ ꯄꯥꯕꯗ ꯉꯥ ꯂꯩꯍꯜꯂꯒ ꯏꯃꯥ ꯍꯥꯎꯅ ꯊꯣꯡꯂꯒꯦ. ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯠꯇꯅ ꯑꯗꯨꯒ ꯄꯥꯕꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯇꯣꯞꯄ ꯃꯤ ꯌꯥꯎꯔꯛꯀꯅꯨ." ꯂꯨꯆꯤꯡꯅ ꯃꯆꯥꯗ ꯁꯥꯎꯅ "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯗꯅꯣ? ꯆꯥꯇꯣꯝꯕ, ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯏꯃꯥꯅꯤ. ꯏꯃꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯉꯥꯡꯉꯨ ꯍꯥꯏꯒꯦ? ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ." "ꯑꯩꯒꯤ ꯏꯃꯥꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏ. ꯑꯁꯤꯗꯤ ꯄꯥꯕ ꯄꯥꯝꯕꯒꯤ ꯂꯥꯛꯄꯅꯦ ꯍꯥꯏ ꯃꯤꯅ. ꯑꯩ ꯃꯥ ꯅꯨꯡꯁꯤꯗꯦ. ꯏꯃꯥ ꯑꯣꯏꯕ ꯉꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯖꯥꯗꯨ ꯃꯉꯛ ꯐꯥꯎꯕ ꯅꯣꯟꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯄꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯨꯟꯕ ꯑꯣꯏꯅ ꯇꯥꯔꯗ꯭ꯔꯅ ꯈꯜꯂꯤ꯫ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯂꯨꯆꯤꯡꯅ "ꯃꯃꯥ, ꯅꯪꯒꯤ ꯆꯥꯛꯇꯣ ꯄꯨꯊꯣꯔꯛꯎ. ꯑꯩꯒ ꯆꯥꯃꯤꯟꯅꯍꯧꯔꯁꯤ. ꯆꯥꯇꯣꯝꯕꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯖꯅ ꯆꯥꯖꯔꯁꯅꯤ. ꯉꯁꯥꯏ ꯇꯟ ꯈꯔ ꯆꯥꯈꯤꯕꯗꯨꯅ ꯃꯕꯨꯛꯇꯤ ꯂꯥꯝꯂꯝꯂꯣꯏ." ꯍꯦꯟꯖꯥꯗꯣ ꯆꯥꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯆꯥꯛꯂꯨꯛꯇꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯄꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯦꯟꯖꯥꯅ ꯏꯇꯞ ꯇꯞꯅ "ꯇꯥ ꯂꯨꯆꯤꯡ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯅꯄꯥ ꯅꯆꯥꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯈꯨꯠꯂꯥꯏ ꯑꯣꯏꯔꯕ꯭ꯔꯥ?" "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯆꯥꯇꯣꯝꯕꯁꯦ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ. ꯃꯥꯅ ꯑꯁꯨꯝꯅ ꯂꯝ ꯍꯦꯟꯂꯤꯕꯁꯦ ꯄꯤꯛꯂꯤꯉꯩꯗ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯂꯥꯛꯄꯗꯒꯤ ꯅꯥꯎ ꯆꯥꯎꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯏꯆꯥꯁꯦ ꯁꯦꯝꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯏꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯒꯦ." ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯄꯥꯔꯤꯅ ꯍꯦꯟꯖꯥꯕꯨ ꯃꯥꯒꯤ ꯃꯃꯥꯅꯦ ꯍꯥꯏꯅ ꯁꯨꯈꯟ ꯈꯜꯂꯝꯗꯦ꯫ ꯃꯃꯥꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯔꯤꯕꯗꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯅ ꯏꯟꯖꯤꯟꯕ ꯋꯥꯗ ꯊꯥꯖꯗꯨꯅ ꯃꯃꯥꯕꯨ ꯐꯠꯇꯅ ꯑꯗꯨꯝ ꯎꯔꯝꯃꯤ꯫ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯃꯥꯗ ꯃꯥꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯋꯥ ꯀꯌꯥꯁꯨ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯖꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯪꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯥꯔꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯊꯃꯣꯏꯗ ꯄꯦꯟꯗꯕꯗꯤ ꯅꯠꯇꯦ, ꯃꯗꯣꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯇꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯨꯡꯊꯤꯜ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯥꯆꯪꯉꯛꯄ ꯃꯇꯝꯅꯤ꯫ ꯃꯆꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯆꯥꯕꯨ ꯊꯤꯕ ꯊꯣꯔꯛꯄꯗ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯗꯨ ꯁꯥꯟꯅꯕꯗ ꯄꯣꯕꯒꯤ ꯈꯔꯒ ꯁꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯃꯥꯅ ꯀꯧꯕ ꯂꯥꯛꯄꯗꯨꯗ ꯃꯃꯥꯗ ꯁꯥꯟꯅꯔꯝꯕ ꯆꯩ ꯑꯗꯨ ꯀꯟꯅ ꯂꯪꯁꯤꯜꯂꯝꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯍꯦꯟꯖꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯆꯩꯅꯥꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕꯗꯨꯗ ꯃꯆꯥꯕꯨ ꯊꯤꯔꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯃꯃꯥꯗ ꯆꯩ ꯂꯪꯁꯤꯜꯂꯝꯕ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯄꯥꯗ ꯍꯥꯏꯗꯣꯛꯂꯒ ꯃꯥꯕꯨ ꯐꯨꯒꯗ꯭ꯔꯥ ꯈꯟꯅ ꯀꯤꯕꯗꯒꯤ ꯐꯃꯨꯡꯗ ꯂꯩꯕꯅꯤ꯫ ꯃꯄꯥꯅ ꯐꯨꯔꯛꯇꯕꯗꯨꯗ ꯀꯞꯁꯤꯟꯅꯗꯨꯅ "ꯕꯥꯕꯥ, ꯏꯃꯥꯗꯣꯅ ꯑꯩꯕꯨ ꯐꯨꯔꯤꯅꯤ." ꯂꯨꯆꯤꯡ ꯉꯛꯅ "ꯏꯆꯥꯗꯗꯤ ꯀꯩꯒꯤ ꯐꯨꯔꯤꯕ?" "ꯁꯥꯟꯅꯕ ꯆꯠꯂꯦ ꯍꯥꯏꯅ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯞꯁꯤꯟꯅꯩ꯫ ꯍꯩꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯇꯧꯁꯤꯟꯅꯕꯗꯤ꯫ "ꯃꯃꯥ, ꯇꯥꯕ꯭ꯔꯥ? ꯁꯤꯗ ꯑꯝꯇ ꯆꯪꯂꯛꯎ." ꯍꯦꯟꯖꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ "ꯀꯩ ꯍꯥꯏꯒꯦ ꯇꯥ ꯂꯨꯆꯤꯡ?" "ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯆꯥꯗ ꯐꯨꯏ ꯍꯥꯏꯁꯦ?" ꯑꯩ ꯃꯔꯛ ꯄꯠꯊꯠꯇꯨꯅ "ꯌꯥꯔꯦ ꯆꯠꯂꯣ. ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯐꯨꯕ ꯌꯥꯔꯣꯏ. ꯃꯄꯥ ꯑꯩꯅ ꯐꯥꯎ ꯏꯈꯨꯠꯁꯤꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯕ ꯅꯠꯇꯦ." ꯄꯥꯔꯤꯗꯨ ꯃꯄꯥꯅ ꯃꯃꯥꯇꯣꯟꯗ ꯆꯩꯕꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯦꯟꯖꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯐꯤꯖꯤ ꯃꯆꯤ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯅ ꯂꯥꯟꯗꯅ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯂꯥꯟꯅ ꯎꯈꯤꯕꯗꯨꯗ ꯂꯨꯆꯤꯡꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯞꯂꯝꯕꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯀꯥꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ "ꯃꯃꯥ, ꯊꯣꯛꯈꯤꯅꯨ. ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ." ꯍꯦꯟꯖꯥꯁꯨ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯇꯞꯅ "ꯇꯥ ꯂꯨꯆꯤꯡ, ꯑꯩ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏ. ꯑꯩ ꯂꯥꯟꯈ꯭ꯔꯦ." ꯂꯨꯆꯤꯡ ꯍꯦꯟꯖꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯀꯔꯤꯒꯤ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ. ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯆꯥꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯉꯥꯡꯏ, ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ.
ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯐꯨꯆꯩꯗꯨꯅ ꯋꯥꯔꯛꯂꯨꯔꯕꯁꯨ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯐꯖꯅ ꯊꯦꯝꯅꯧꯗꯨꯅ ꯂꯣꯏꯅꯔꯒ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯪꯕꯤꯕꯗꯨ ꯎꯕꯗ ꯍꯦꯟꯖꯥ ꯊꯃꯣꯏꯗꯨ ꯈꯔꯗꯤ ꯂꯩꯇꯥꯖꯔꯝꯃꯤ ꯍꯦꯟꯖꯥꯒꯤ ꯈꯨꯠ ꯑꯗꯨ ꯎꯔꯗꯨꯅ ꯈꯨꯠꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯍꯦꯟꯖꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯈꯨꯗꯨ ꯀꯥꯎꯔꯨꯔꯦ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯨꯗꯨ ꯆꯤꯡꯁꯤꯜꯂꯒ ꯉꯁꯥꯏ ꯁꯝꯕꯂꯩꯗ ꯈꯦꯠꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦꯗ ꯐꯔꯦ ꯃꯇꯨꯡꯗꯤ ꯐꯖꯅ ꯌꯦꯡꯂ ꯆꯠꯂꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯅꯣꯕꯥꯞ ꯀꯥꯎꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯂꯨꯆꯤꯡꯗꯤ ꯊꯕꯛ ꯆꯠꯈꯤ ꯍꯦꯟꯖꯥꯅ ꯌꯦꯅꯈꯥ ꯋꯥꯏꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯗꯨ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯣꯕꯥꯞ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯇꯥꯈꯤꯕꯗꯨꯗ ꯈꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯟꯕꯒꯤ ꯃꯍꯨꯠ ꯏꯁꯤꯡꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅ ꯏꯔꯥꯛꯅꯔꯝꯃꯤ ꯏꯁꯤꯡꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯋꯥꯏꯇꯩꯗꯨꯅ ꯂꯩꯔꯝꯕ ꯍꯦꯟꯖꯥꯁꯨ ꯄꯥꯈꯠꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯦꯜꯂꯛꯄꯗ ꯃꯆꯥꯅ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯠꯃꯟꯗꯨꯅ ꯃꯥꯁꯨ ꯏꯔꯣꯏꯕ ꯍꯩꯇꯦ ꯈꯟꯗꯅ ꯏꯁꯤꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯥꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯎꯔꯥ ꯑꯃꯗ ꯄꯥꯏꯗꯨꯅ ꯄꯥꯔꯤ ꯑꯗꯨ ꯃꯊꯛꯇ ꯌꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯖꯥꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅ ꯀꯥꯈꯠꯄ ꯉꯝꯗꯅ ꯏꯁꯤꯡ ꯃꯌꯥꯏ ꯑꯗꯨꯗ ꯏꯔꯥꯛꯅꯔꯝꯃꯤ ꯄꯥꯔꯤꯁꯨ ꯃꯃꯥ ꯇꯣꯟꯕ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯄꯥꯈꯠꯇꯨꯅ ꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯀꯧꯗꯨꯅ ꯃꯃꯥꯕꯨ ꯀꯜꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯂꯨꯆꯤꯡꯕꯨ ꯀꯧꯍꯜꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯍꯦꯟꯖꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯂꯨꯆꯤꯡꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯟꯗ ꯃꯌꯥꯝꯅ ꯑꯣꯝꯁꯤꯟꯅꯗꯨꯅ ꯂꯩꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯝꯃꯤ ꯏꯁꯤꯡ ꯈꯔꯗꯤ ꯑꯣꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯏꯕꯁꯨ ꯂꯥꯛꯇꯨꯅ ꯍꯦꯟꯖꯥꯕꯨ ꯌꯦꯡꯂꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯁꯣꯔ ꯑꯁꯤ ꯐꯖꯅ ꯍꯣꯟꯕ ꯉꯝꯂꯦ ꯂꯨꯆꯤꯡ ꯄꯥꯈꯠꯄꯗꯨ ꯍꯟꯗ꯭ꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯃꯥꯏꯕꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯇꯥꯔꯛꯂꯅꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯂꯨꯆꯤꯡꯅ ꯃꯥꯏꯕꯗꯨꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯗꯨꯅ ꯃꯥꯏꯕ ꯑꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯨ ꯃꯊꯪ ꯆꯠꯈꯤꯕꯗꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯂꯨꯆꯤꯡ ꯃꯆꯥꯗ ꯁꯥꯎꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗꯦ ꯄꯥꯔꯤꯅ ꯄꯥꯕꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯄꯨꯈ꯭ꯔꯤ ꯀꯨꯝꯃꯔꯣꯏꯌꯦ ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯀꯔꯤꯒꯤ ꯁꯣꯏꯕꯅꯣ ꯅꯃꯥꯁꯤꯅ ꯁꯤꯔꯝꯂꯕꯗꯤ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯒꯗꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯃꯥꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯛꯅꯕꯤ ꯑꯃꯒꯨꯝ ꯈꯜꯂꯤꯕ ꯅꯃꯥꯁꯤꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯦ ꯐꯥꯎꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯃꯥꯁꯤꯗ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯈ꯭ꯔꯕꯣ ꯏꯃꯥ ꯍꯥꯏꯅ ꯐꯥꯎ ꯀꯧꯈ꯭ꯔꯕꯣ ꯃꯄꯥ ꯃꯆꯥꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯕꯗꯨꯗ ꯍꯦꯟꯖꯥꯗꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯃꯆꯥꯕꯨ ꯀꯧꯖꯔꯛꯏ ꯏꯆꯥꯇꯣꯝꯕ ꯂꯨꯆꯤꯡꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯁꯥꯎꯔꯝꯕꯗꯨ ꯐꯥꯊꯗꯨꯅ ꯍꯦꯟꯖꯥꯗ ꯑꯣꯟꯁꯤꯜꯂꯤ ꯃꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯁꯥ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯏꯆꯥꯇꯣꯝꯕꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩ ꯏꯆꯥ ꯎꯅꯤꯡꯉꯤ ꯄꯥꯔꯤꯗꯨ ꯃꯄꯥꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯖꯕꯗ ꯍꯦꯟꯖꯥꯗꯣ ꯃꯣꯃꯣ ꯅꯣꯛꯆꯩ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗꯤ ꯏꯆꯥꯒ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯣꯟꯁꯤꯟꯖꯩ ꯄꯥꯔꯤꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯇꯨꯅ ꯀꯞꯄꯒ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯔꯣꯏꯌꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯃꯥ ꯑꯩ ꯀꯤꯖꯩꯌꯦ ꯍꯦꯟꯖꯥꯗꯤ ꯃꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯀꯥꯎꯔꯗꯨꯅ ꯃꯆꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯐꯨꯗꯣꯏꯅꯣ ꯀꯤꯕ ꯌꯥꯗꯦ ꯏꯃꯥ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯇꯨꯕꯨꯝ ꯅꯥꯕ ꯐꯥꯎꯕ ꯏꯃꯥꯅ ꯁꯣꯛꯍꯜꯂꯣꯏꯌꯦ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯨꯆꯤꯡꯁꯨ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯤꯔ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅ ꯈꯟꯖꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯃꯅ ꯑꯃꯕꯨ ꯎꯗꯕꯗ ꯍꯦꯛꯇꯃꯛ ꯊꯤꯅꯔꯝꯃꯤ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯄꯥꯡꯕꯤꯔꯝꯃꯤ ꯍꯦꯟꯖꯥꯗꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯄ ꯃꯆꯥꯅꯨꯄꯥꯅ ꯎꯔꯗꯨꯅ ꯃꯄꯥꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ ꯂꯨꯆꯤꯡꯁꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯦꯟꯖꯥꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ
ꯄꯥꯈꯠꯅ ꯃꯆꯥꯗ ꯆꯥꯗꯣꯡꯕ ꯏꯃꯥꯗ ꯅꯪ ꯀꯩ ꯍꯥꯏꯔꯨꯔꯒꯦ? ꯑꯩ ꯀꯩꯝꯇ ꯍꯥꯏꯗꯤꯌꯦ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯒꯦ ꯆꯪꯂꯛꯄꯗ ꯇꯨꯔꯒ ꯂꯩꯔꯝꯃꯤ ꯏꯃꯥꯗꯤ ꯕꯥꯕꯥ ꯏꯃꯥꯁꯤ ꯀꯩꯗꯧꯔꯒꯦ? ꯐꯃꯨꯡꯗ ꯃꯥꯏ ꯅꯨꯄꯤꯕꯨ ꯊꯅꯝꯂꯒ ꯃꯆꯥꯗ ꯃꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯂꯨꯆꯤꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯗ ꯄꯥꯈꯠꯅ ꯀꯞꯂꯤ ꯀꯞꯂꯤ ꯌꯦꯡꯗꯨꯅ ꯃꯃꯥꯕꯨ ꯀꯧꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯂꯗꯨꯅ ꯂꯨꯆꯤꯡ ꯅꯪꯒꯤ ꯂꯣꯏꯅꯕꯤꯁꯦ ꯊꯥ ꯂꯦꯞꯂꯦꯅꯦ꯫ ꯑꯣꯖꯥ ꯑꯁꯦꯡꯕ꯭ꯔꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯆꯥꯎꯅ ꯀꯠꯆꯒꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯍꯟꯕꯤꯕꯒꯤ꯫ ꯑꯃꯥꯏꯕꯗꯨ ꯅꯣꯛꯂꯗꯨꯅ ꯍꯣꯏꯗ ꯁꯤꯗꯒꯤꯗꯤ ꯅꯆꯥ ꯑꯅꯤꯒꯤ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯦꯟꯖꯥ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯁꯅꯥ ꯂꯤꯛꯂꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯏꯁꯨ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯔꯥ ꯃꯆꯥꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯗ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅ ꯏꯁꯨ ꯄꯥꯔꯤꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯛ ꯊꯤꯅ ꯇꯧꯕꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯆꯥꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯆꯦꯗꯨꯅ ꯉꯟꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯏꯁꯨꯁꯦ ꯅꯪ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ꯫ ꯍꯦꯟꯖꯥꯅ ꯏꯆꯥ ꯇꯣꯝꯕꯕꯨ ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯑꯩꯒꯤ ꯏꯄꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯣꯝꯅ ꯍꯥꯏꯕꯤꯒꯗꯕ ꯂꯩꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯩꯊꯣꯛꯏ꯫ ꯍꯦꯟꯖꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯗ ꯁꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯄꯥꯔꯤ ꯅꯪ ꯉꯁꯥꯏꯅ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯅ ꯁꯥꯟꯅꯔꯦꯕꯨ꯫ ꯑꯩꯈꯣꯏꯗ ꯏꯄꯨ ꯏꯕꯣꯛꯈꯣꯏ ꯂꯥꯛꯄꯒꯤ ꯆꯥꯛ ꯆꯥꯕꯒꯤꯅꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯄꯥꯔꯤ ꯅꯣꯏ ꯉꯁꯤ ꯀꯩ ꯂꯩꯒꯦꯅꯦ? ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯃꯥꯗꯣ ꯅꯅꯥꯎ ꯑꯃ ꯐꯪꯗꯣꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯆꯥꯕ꯫ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯅꯣꯛꯂꯒ ꯅꯣꯏꯒꯤ ꯅꯅꯥꯎ ꯑꯃ ꯂꯥꯛꯂꯗꯤ ꯅꯪ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯗꯣ ꯅꯨꯡꯁꯤꯔꯔꯣꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯌꯥꯝ ꯐꯩ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯂꯨꯅ ꯇꯧꯁꯤꯅꯅꯤ ꯍꯌꯦꯡꯋꯥꯏ ꯅꯅꯥꯎꯗꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯃꯍꯨꯠ ꯅꯅꯥꯎꯗꯨꯅ ꯁꯤꯟꯈ꯭ꯔꯅꯤ꯫ ꯀꯣꯟꯗꯣꯝꯁꯨ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯂꯨꯅ ꯇꯧꯔꯝꯂꯒ ꯃꯅꯥꯎꯄꯥ ꯂꯥꯛꯄꯗꯒꯤ ꯅꯣꯏꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯎꯍꯟꯗꯕꯤꯗ ꯁꯟꯊꯤ ꯈꯨꯟꯕ ꯆꯠꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯇꯧꯖꯁꯅꯤ ꯅꯪꯅ ꯍꯔꯥꯎꯔꯤꯗꯣ꯫ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯍꯪꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯃꯆꯥꯅ ꯆꯦꯜꯂꯒ ꯂꯥꯛꯄꯗꯨꯗ ꯍꯦꯟꯖꯥꯅ ꯇꯨꯁꯤꯟꯅꯤꯅꯦꯍꯦ ꯇꯞꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯏꯆꯥꯕꯨ ꯁꯥꯟꯅꯔꯛꯇ꯭ꯔꯕ꯭ꯔꯣ ꯊꯨꯅ ꯍꯜꯂꯛꯂꯤꯁꯤꯕꯣ? ꯏꯃꯥ ꯅꯪ ꯑꯩꯈꯣꯏ ꯅꯅꯥꯎ ꯂꯥꯛꯂꯁꯨ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯤꯒꯗ꯭ꯔꯥ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯅꯅꯥꯎ ꯂꯥꯛꯂꯗꯤ ꯑꯩ ꯅꯨꯡꯁꯤꯔꯔꯣꯏ ꯊꯤꯅ ꯇꯧꯕꯤꯒꯅꯤ ꯍꯥꯏ꯫ ꯑꯩꯅ ꯇꯧꯔꯣꯏ ꯏꯃꯥꯗꯤ ꯐꯩ ꯍꯥꯏꯕꯗ ꯀꯣꯟꯗꯣꯝ ꯍꯣꯏꯒꯤ ꯃꯃꯥꯇꯣꯟꯗꯨꯁꯨ ꯅꯅꯥꯎ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯨꯅ ꯇꯧꯔꯒ ꯅꯅꯥꯎ ꯂꯥꯛꯂꯀꯥꯟꯗ ꯁꯥꯟꯅꯕꯁꯨ ꯌꯥꯎꯍꯟꯗꯦ ꯁꯟꯊꯤ ꯈꯨꯟꯕ ꯑꯣꯏꯅ ꯆꯠꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯑꯩꯁꯨ꯫ ꯀꯣꯟꯗꯣꯝꯒꯤ ꯃꯃꯥꯗꯨꯗꯤꯅꯦ ꯐꯠꯇꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯏꯆꯥꯒꯤ ꯏꯃꯥꯇꯣꯟꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯏꯆꯥꯒꯤ ꯏꯃꯥ ꯑꯁꯦꯡꯕꯅꯤ꯫ ꯏꯃꯥꯅꯅꯦ ꯅꯅꯥꯎ ꯄꯨꯛꯇ ꯄꯨꯕꯁꯦ ꯁꯨꯃꯥꯏꯅ ꯄꯨꯔꯒ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥ ꯀꯣꯛꯍꯜꯂꯥꯏꯍꯟꯅꯤ꯫ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯃꯗꯨꯗ ꯏꯆꯥꯅ ꯁꯥꯎꯔꯤꯕꯗꯨꯅ ꯍꯦꯟꯅ ꯃꯤꯅ ꯂꯛꯅꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯇꯣꯝꯕꯒꯤ ꯃꯃꯥꯗ ꯁꯤꯃꯨꯛ ꯍꯥꯏꯔꯨꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯟꯖꯥꯅ ꯊꯥ ꯁꯨꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯃꯃꯥꯅ ꯃꯆꯟꯒ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯈꯝꯕꯟ ꯆꯗꯨꯅ ꯃꯃꯥꯗ ꯋꯥꯔꯧꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯆꯪꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯍꯦꯟꯖꯥꯁꯨ ꯃꯆꯥꯅ ꯃꯅꯥꯛꯇ ꯆꯪꯂꯛꯇꯕ ꯑꯗꯨꯗ ꯀꯔꯤ ꯅꯨꯡꯒꯤ ꯑꯉꯥꯡ ꯄꯣꯛꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯈꯜꯂꯤ꯫ ꯍꯦꯟꯖꯥꯅ ꯏꯃꯥ ꯑꯉꯥꯡꯁꯦ ꯑꯁꯣꯝ ꯀꯥꯗ ꯑꯣꯏꯅ ꯁꯨꯝꯂꯨꯔꯣ꯫ ꯍꯩꯃꯥ ꯅꯪ ꯀꯣꯜꯂꯒ ꯑꯗꯨꯝ ꯁꯨꯝꯕꯤꯔꯣꯗꯅ꯫ ꯑꯩ ꯉꯝꯂꯔꯣꯏ ꯏꯆꯥ ꯇꯣꯝꯕꯗꯣ ꯑꯉꯥꯡꯁꯤ ꯂꯩꯔꯗꯤ ꯆꯪꯂꯛꯎ ꯌꯥꯔꯔꯣꯏ꯫ ꯏꯆꯥꯗꯣ ꯎꯅꯤꯡꯉꯦ ꯑꯩ ꯑꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯍꯜꯂꯣ꯫ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯗꯨ ꯎꯔꯗꯨꯅ ꯆꯥꯇꯣꯝꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯆꯟꯁꯨ ꯕꯨꯕꯣꯛꯅ ꯄꯨꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯍꯦꯟꯖꯥꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯜꯂꯒ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯤꯗꯦ? ꯏꯆꯥ ꯎꯗꯕꯁꯦ ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦꯅꯦ꯫ ꯄꯥꯔꯤꯗꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯏꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯏꯆꯟ ꯈꯛꯇ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯆꯥꯛꯁꯨ ꯊꯣꯡꯕꯤꯗꯦ ꯏꯔꯨꯁꯨ ꯂꯨꯕꯤꯗꯦ ꯏꯆꯟꯗꯤ ꯏꯃꯥꯒꯁꯨ ꯑꯗꯨꯝ ꯇꯨꯝꯃꯤ ꯑꯩꯗꯤ ꯇꯨꯝꯃꯟꯕꯤꯗꯦ ꯏꯆꯟ ꯂꯥꯛꯂꯗꯤ ꯃꯤꯅ ꯑꯩ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯍꯦꯟꯖꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯍꯩꯃꯥ
ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯏꯃꯥꯅ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏ ꯁꯤꯡꯉꯦ ꯍꯥꯏꯔꯒ ꯋꯥ ꯍꯥꯏꯒꯤꯁꯤ ꯏꯆꯟꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯥꯗꯤ ꯃꯊꯟꯇ ꯇꯨꯝꯕꯁꯨ ꯍꯩꯇꯦ ꯏꯔꯨꯕꯁꯨ ꯍꯩꯇꯦ ꯆꯠꯄꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯏꯃꯥꯒ ꯏꯆꯟꯒ ꯂꯩꯕꯅꯤ ꯏꯆꯟꯁꯦ ꯊꯨꯅ ꯆꯥꯎꯅꯕ ꯃꯕꯨꯡꯅ ꯁꯦꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯞꯄꯒ ꯑꯣꯏꯅ ꯂꯩꯔꯤ ꯃꯕꯨꯡ ꯍꯥꯏꯗꯤ ꯀꯅꯥ ꯃꯕꯨꯡ ꯍꯥꯏꯗꯤꯅꯦ ꯅꯪꯁꯦ ꯏꯆꯟꯒꯤ ꯃꯕꯨꯡꯅꯤ ꯏꯆꯟꯁꯦ ꯅꯪꯅ ꯁꯦꯟꯅꯔꯒ ꯊꯨꯅ ꯆꯥꯎꯔꯛꯇꯣꯏꯅꯤ ꯏꯆꯟꯅ ꯆꯥꯎꯔꯗꯤ ꯏꯃꯥꯒ ꯅꯪꯒ ꯑꯃꯨꯛ ꯂꯩꯔꯅꯤ ꯑꯗꯩꯗꯤ ꯏꯆꯟꯒ ꯃꯍꯩ ꯇꯝꯕꯁꯨ ꯆꯠꯂꯅꯤ ꯈꯪꯉꯕ꯭ꯔꯥ ꯄꯥꯔꯤ ꯀꯞꯂꯝꯕꯗꯨ ꯂꯦꯞꯄꯒ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯄꯗꯁꯨ ꯄꯨꯕ ꯌꯥꯔꯅꯤꯀꯣ ꯌꯥꯗꯣꯏꯅꯦ ꯑꯗꯨꯅ ꯏꯆꯟꯁꯦ ꯐꯖꯅ ꯁꯦꯟꯅꯔꯒ ꯆꯥꯎꯍꯟꯗꯣꯏꯕ ꯈꯪꯂꯦꯀꯣ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯨ ꯄꯝꯂꯒ ꯁꯅꯥꯅ ꯊꯣꯛꯂꯛꯄꯗꯨꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯍꯧꯒꯠꯂꯕ꯭ꯔꯥ ꯏꯁꯨꯗꯨꯕꯣ ꯀꯅꯥꯅ ꯍꯧꯒꯠꯆꯗꯣꯏꯅꯣ ꯁꯨꯝꯒꯦ ꯍꯥꯏꯅ ꯄꯨꯊꯣꯔꯛꯄꯅꯤ ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯇꯣꯞꯄ ꯀꯥꯗ ꯑꯣꯏꯅ ꯁꯨꯝꯂꯨꯔꯣ ꯃꯆꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯌꯦ ꯑꯗꯨꯒꯤ ꯇꯥꯟꯊꯣꯔꯛꯂꯤꯕ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯄꯣꯛꯄ ꯃꯆꯥꯗꯒꯤ ꯑꯌꯣꯛꯄ ꯃꯆꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯅꯥꯁꯨ ꯅꯣꯛꯂꯗꯨꯅ ꯃꯥꯅꯤ ꯃꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯈꯔ ꯇꯞꯊꯔꯒ ꯏꯅꯥꯎ ꯇꯞꯅ ꯉꯥꯡꯉꯨ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯥꯈ꯭ꯔꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯅꯌꯨꯝ ꯆꯠꯄꯤꯈ꯭ꯔꯣꯅ ꯇꯥꯜꯂꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ